Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Ngamba kunipan subatangka Phajaba nupigidi anambana traditional item ngakto ina tawi nupagina formal dress na anambo ina tawi Ngambana haiduna puthoragliba khudingmaktagi sanana magi oiba mot amata phongdokta ngakna yengba mawongduda mana oina phajai khanba makai select tore Fanayami mana khanbadu mana makhoi ani khalingai prem khoisu dukan manungduma makhoi gi nungaifam aihak onthoi apama pamba makhoi na setpra chanagadaba mayam makhali makhoisu Ngambana khalu haibagi permission piraba makhoi na pamba khudingmak ngambana soidana leirani haibasi lakliba kangbudu loina khangabani aduna makhoi na pamjaba amamam khali makhoi gisu Ekoi kangsana sumaina amomuk tarakpasitani aina khangnung nungshise nungsihanbaga phanayam haizarabani aina takpibade Matangsida ozamuk saninglairaba nangi wakhaldusu prithibigi angakpa mayamgi manungda amani Noina khangdaba wayam leikreda angang yam oiri noi soi matangsida Hoida li kramni namuk liba leitrabani chahidi amhani aduga angang haisnabu amuktoiba Chahida longa oirisu hiram tongaline chahi chap manarsu mana khara hena heiraga aiba takpi tambiradi oza hekta kauriduni wa loresida As kai janari gi nang pramanduba khara leredi dambase nang makhada thabak tawuni kaina hairak tawri nangise Asengbadi ai khada tawbaga chap manaini aina mai izat yengaga haidok pidabai wani hauzik magi thainigi sonofonogi mutta fathanjan hanba ngamba premni habese noina khangdri Fat hanjinan bangam banangbu aigi angang nuksisina amuktang hummaga dambada hairadi magi sonofonogi nuksita nangondo ina loina humjilaktana malang banangse ngawida haidana isai sa agaleni do Hauzikan mana hummasu nuksit nemtha hannaba ama leireduna kem khanbidre khoi Kaibu ningsingai no khangdi khoi dambas noi taimase sumainaga puthorisibo Si matang sisu noidi angang oiribanina khangamui haibigi tajause niyambana Hayingi mathangda mall inauguration tawbagi maki semnaba tawriba khangabo si loraga parada amuk chatnina haibani yam nungsiraboireda Nungsibada ngawba kaido oidorabani ngasai accident thobado adu soina sum khanbada seran turan mityeng khara tawbe oramdo mali mamittu tanganingbai wa ma haireba mihun mata siga nupi masak fajabaga lokšiladana yengakpa kudingi mitkot ki kain hairakpasu yari Aduna Jackson namit nanaga choijarunuko ku manungda pungjangi makhol taraga mai yainingdradi Yare nangna nakta kuina leiba yaba nate wase chumna sum ngangnarambadagi waka hekta yaure Nong matam tangam thonagena khanaba hobani nangna hekta chenkidana upay ama lehendre isi nganghaureibo nang Ngambane sanabu puduna parlor da lai mai mit loina semdok sadokhali Sanana tawbagum masu tawi Light makeup to handuna loiraga anidu mayumda halai mayum halakpada numit tagadori Maniga Ningthouja su thabak chatkibado halaklami sanabu mathakta pukhatuna hifalli sana ngasaidagi ngambada wangangdi saubasnati angakpan mataw amadi adumak sagonaduna ngambada amukti yengi Ngambadi nokmi mut amada lay sanasu setluba mafi maroldu sanareina tawduna hongdoi Ngambadu kamanungda suru nairaga lainingbagi mawong ama handak kana tawkhalakibani sanareina thokiba thangnaba kada ngaiduna lay Mathakta kakhalakpa premna thongdu fawduna lakpada ngambana thangnaba kada famduna leibadu ubada nokfet mana hena harawba mawong amada kumtharai Kaino nokfet heloigo ongnarabo inawbo Poireidu kumtharakliba premgi mawongdu noktuna hangi prem sukhumi ngamjabi mawongda Heloi laba ma momon kanoga lehoba minoktudi ai haraudaba ngamdre Heloi laba ekhoi mathakta heloi thobo Thoe nahana ina lamlong ahum phangbadagi mantra jadu khara sizinaraga purakpani Nanaw premna thaba mantra se nachin thi haini da poire phathekta pan bajani Angawba nanga wari sadana aidum ngawge tawreta tawsi Ngawni noidi lizabagi wani wakhal taba yamna watleba Ingit irang ama khangbus tawdi adui mawongduna aribo oidadana kanana oidino oikinibo
nupi koirasu nupi naga luhongba yarakadaba mong nateba. Yari bona wari se kitang sangnabu saraba loirakpada pakhang ariba haibasina hekta dum losiladauni. Natauduna haibani aduda saurunu irang khra khango haibanida atai irang khangdasu nupa moina khangpham thokpadiri khango haibanida. Nganghauribo nangthokpa kuina famaga wari saba yaba natte nang. Makutna lehoro haibagi mongda tauramlaga poirei du chatkre prem sumana wari loisindaba yade haibagi mongda poirei tanaba khumhawi. Ngasai dei sari bo wari se phamaga natiye lepaga ne phamba lepagi khetnaba sisu khangsilaktraba kainom tawre chahi yamsilakpose. Somdana yaifrelga meleiga onthokpa mong ama loina khalai meleina wa amata haibagi chance pide haige tawba wa khudingmak yaifrelna haibe loidringai marakta fatkak thatli meleidu tasengna matang ama fangdre haige haidana tawbani numit masing fana yamlabani. Ngasidi hairage soidana hairage mana ayaba piba pidaba haidadi hairage haiba wakhalda meleidu office na ngantana lai. Yaifreldu nahan makhaide dum ngana lakpani adubu ngasidi meleina khara ngana lakpanara hauji phaba yorotri. Melei mangat thangat Yaifrel changakpra haidana yengi ngahaki matung Yaifrel su office yokhilai. Good morning Melei. Melei da nofet vistoramaga manung da magi office room da changkre Melei sunga sigi schedule du paiduna manung da changlai. Famtha bada ngariba Yaifrel gi manak da changsinduna pairakliba schedule gi list tu thammi. Yaifrel na list tu da yengi ngai Melei du mana haige khaliba wadu haiba horai. Sir, how's Papa repeat? Sir, how's Papa Sanagi mafam dalaiba Sergi Wakalon, Hongtopang Bidribra. Wahodok Waroisin Amate Yaudana, Mana Hining Libadu, Fat Direct Hectare E. Wahodok Nahana Wadu Hodok Labadi, Mapung Pabanang Dringay, Yaifrel na Tatkrani Haibagi Chingnabaduna, Melay na Dumna Hairubani. Yaifrel du fal du Ngamba meeting du fat hongi melei di yangakte melei sumagi wahangda ngahak sok chatuna leiringai chance loduna hairei. Sergi wakaluna hongdrabadi Uncle Thoibana unaba thengnaba ngamoi. Sergi mafamda leiriba asawa pendaba fathaba ngamoi. Serna wakal honglaba matamda unabagi ayabada pibire. Melei. Sir, can you give 10 minutes? Yes sir. Melei da hafet Yaifrel di yangamlaga mapanda thokre Yaifrel melei da hannasi yanglakte family ba mawng adusu fibam kaide meeting du khak khazik hongbani. Numit masing fana yamle mana sanagi wakal khalaktaba melei na sauduna chatkiba numit tudagi hauduna ma sanagi wakal dagi na thairaktuna melei bu karamna amu thabak hanjin hansigi haiba wakal sida ma sanagi wakal kaurubani. Hauzikta da melei na palakpada ningsinglakpani nahan makai melei na wa haiba mana atingba pibadi thabak toke hairakani haibagi ayetpa pibani. Magi wahai amata thawoina mapung fahandabani adubu mana haininglibadu mana khallibaduga yamna tayonaramle. Yaifrel famlibadu ma masana gyan tajadre hauzik kari wakal khallibanu haiba masana khangzadre tumina sumphami ayengba mada yengduna Kok manungdi hangi khaningai wakal leite mikupsida karamba wakal khansige haina hangbada pakhum phangde koktuda. Minute 10 rom adumna famlambadagi fathawgatuna thorai. Melei. Famduna file ma yengamba melei du fukhawgatuna Yaifrel di yengduna khumai. Yes sir. Melei, ayu thake. Sorry sir. Nangni yadrabsu ay ngasidi yu thake. Wadu khak hairam laga Yaifrel manungda changkre melei su praprap tawduna Yaifrel butana duna manungda changai. Magi locker da mana thakpagi thamkiba wine bottle ama aduga wine glass amaga laptoptuna table duda makul khazik thokna fatfat thammi. Wine bottle du paiduna glass duda haige tawbadu melei na praprap changsilakduna Yaifrel gi makutu fatfarai. Kainu sana tawbiridubo? Yaifrel melei di yangai aduga khumai. Nangna hangamba wahangdugi pakhum aina khumba ngamdre masi thaklabadi pakhum soidana tholakani aduna ai nangi pakhum piba ngamnaba ai thaktaba yadabani melei. Sir, aina hangjaba wahangbu nisagi me aina pakhum piyo haibagi hangjaba nachade sargi wakalda thamoida leibada adubuni hangjaba. Wakaldasu tholakti thamoidasu hangi kanasu tholo yadre.
Sir, please control yourself. Wakal tadaba mi amagumna adumna tobigano. Karigi wakalna thamoina hangna legadoribano. Adukluna khankiba wakal amabu karamna tarai mangduna legadoribano. Munna khanthabiyu. Sir, wakalgi kachin koyada sarna lona thamjinkiba leibra khaiduna. Mele, aina lotsinge khalingai mana hana na manghankrabani. Matau karamna aigi wakaldagi thamoidagi mangkriba ai sa khangaudri. Magi wakalda khanaba honabada waramba aigi wakal thamoida magi mami amata taramdri. Adugi mahut aina nangidamak oina waduna leiri. Sir, nangna thabaktagi potharani haiba wahisida aina ihing tumdana nangbu aigi naktagi chatkidanaba kari tausigi haiduna oina khanduna leiri. Mangluraba mami ama nangna chingthoknaba honabada aigi wakalda thamoida mami amata taraw yadri. Sir, aina haizabadi ai khangi aina nangbu ningthina loinabidi haibagi nangna igonda waroba pendaba mayam ama leramgani haiba adu pumnamakse khangna aina ai sagi rase samdokjaba ngamhandri. Tawkhalai bi yai farelgi mongduda melei wadu amaromda puthokduna tapna hairai. Sir na magi mafamda ahenba wakal ama khanba leitrabadi athubada ai uncle ga sir ga unanaba ai sinjarage. Wadu hairaga table mathakta leiruba wine du makum khumjinduna hanagi mafamda hapchili aduga yai fareldi yengduna hairami. Numidangni Ngamba thabak halakpada pung 5 khara henbata ngairi. Sanado khara sauduna chatpa haurabani. Makhada mayam chak thongibadu masu famduna mayam ga wari tawduna lei. Ngamba di sanado kada leibagum khanduna magi kada nokmi mut amada changakpani adubu sana leiramdabadu kaduma sinba thungna koi chattuna thirai adubu leiramdrabaduda makhada kumtharai. Mamituna koi otuna sanabu thirai adubu fangdrabaduda Ngamba awuba mada fathangai. Natai madi kitchen da lehobani damba. Ngamba kitchen lomdo ina changai thongjin mapa yorakpada mayamga sanana wari sabadu leptuna tai. Nini hoidi sida leba kyam koirage? Yam koi basi yauri, koidri basi yauri, loi suri haiduni. Yam phaye nini hoi mayam se. Aikoi sigi yumsda leiba loina phabani. Aikoi sarsu, imai bi masu, aduga ibungo Ngambasu phatrane. Phaye. Aikoi ibungwana luna tawdrabani maubo. Khangdeda, masu thabak chimbagi adum chatpanina ningthina wari sadeda. Nangsu khara wari kadu sajinba yadro. Nupa haisidi nupi na bukhra nautharabadi loina nuksinabani. Aidi kebano boga haiteda khanaba hobadi hai. Khana dana oina leirabo haisibo. Khana deda aina khanaba horasu mada hauzikan khana siyadre hanadi mana dum horambani. Haima nangna khanaba oina horibro haisibo. Aidi masa heku baga khanaba hekta hauningi hauzikan mana khana siyadabai wane yari kai khana sida leibani khoidi. Ngamba sum tarambadai thongdu fat hangdorai karisu tahaudaba khangaudaba sadana fat changai. Mayam du Ngamba changakpuda chap leptuna loina yenglai. Sana snokmi tawrambaga swai mangi. Mana ngangiba mayam du loina taramnadra haina khanbada. Ngamba khunguptuga kokok tawduna changlaklaga sanagi mangda lepi aduga arumba khonjalda. Kaidorino nangsida? Kaino sum phamambani. Lao. Pambomda paiduna fat chingkhatnaba tawbadu sanana mayamna loina yengduna leibaduda Ngambana painaba tawraklibadu fat nanthokduna. Yani ai dum hogatki. Nine ai thoge dudi. Mayamda muk ansinduna hairamlaga sana nakanda leiriba chaisudu paiduna hogatuna thokre. Ngambasu mayamda haifit yenglamlaga thorai. Sanadu mathakta makoi kada kakhatpagi mahut makhada leiba library room duda changlai. Toina changbadi nate ngahak asum changba khakni. Makhada kumlaga amuk kakhatpadu tanduna adugi room duda hek changduna leibani. Ngambasu sanagi matung inaduna room duda changlai. Isuksu I mataudu. Sana asum changsinduna rekta leiriba larik singdu asum yengi. Mathak thangba rektagi larik ama lauthanaba tawbadu lamba fangdraduna lambaduda Ngambana changsinduna tungdagi mana lamduna sanana lamnaba honariba lariktu lauthai. Sanadu rektuda masadu tapnapna nakshinduna lei. Ngambasu lariktu lautharaga sanadadi piramdabi sofa thariba domda changsinduna famkre.
Sanadu mangak thangatuna rektuda yengi mana lauge tauba larik tu lauduna pukhraga mangonda kaisu hairamdana chatkibaduda changsinduna sauninglap hairei kaino aina pagi taubane duido ngamba sanada hanna yengda makhutna pairiba larik tu lamai ama hangdoktuna yengna khomi kaidorage do aina panaba tawraga nangna paisilaga kaidorage haibu kaino piro ai paduini ngambana pairibadu fatlamduna lauge tawbadu ngambasu makhutna kanamade tingthoktuna lamba fanghandana batawi sanasu haifet konthaduna lamlaga fangnaba honai ngamba sanana magi masanakna leptuna larik tu lambadu mamit aniduna nakna lairiba sanabu yengai pisum macha aniduna suglab nungsiba mamit anina haifet ka khuzinduna piktak ngangtak tawbi chinbalna sauningbagi suktoklap tawduna lamliba matawduda ngamba ngawkhre piro haibane sanadu sauna hairei ngamba mangtuna kanamada cheptuna yenglaga laknabasu mangum tawu mawngda khanaba yam pame haidene lamamba makutu chaple pi sanadu mana ngasai kitchen da haiba mayamdu loina taraba zatla haina khanbada ikaibasu faurei loinana akibasu faurei mamito fatfat kuptuna ngambade yengai ngamba machindagi sorama sangna kamthoktuna itha thajadaba puba thangba ngamdana lumlaba khonthokta kaurei sana mapunsigi ahanbo oina sana maming kaurakpada tarang chatkhre kaurakliba khonthok aduna lumanbana puba thangba ngamda masa pumba nantharaktuna leplibadu tugadawri mamit mana lauktoktuna yengai yamna ngakpa sakfamda ngamba makhuna pairamba lairiktu table da thamlaga famlambadagi hogattuna sanada mamai onsinuna lepai yamna nakna meter ama mukha ki distance thamduna ngambana lepakpa duda sana hena tarang chatna ngahonbire huranba haiba sinphamse aina khwaidagi pamjadaba sinphamni adubu ai hojikti huranba haiba sinphamduda ngawri aina pamjaba mabu karamna husigi haina khanbada ahing tumba yadre punsi yahan bo oina taibang kanamtana huran bani haina ubidrabasu aina ngondadi huran bo oikre nasage ayaba yaudana aina nangbu inakta punduna thamle huran bagi lichat nati haiba yar isana yaze ai huran bani haiba hojikna huran bagi sinfamda anoba misana machangsili kaino khangbra aina huranaba khoitan tanarise hayura nangi thamoidu bu huba huran bidusu ai oiningkresana aduk chena lotsinuna thamkibana aina huba ngambagi pangal oidri huran boirabasu ithau pangthokpa ngamdre haiduna tokpa yabasu oidri hudaba yadaba ma oikre ai punsina yamna darkar oibani aduna nangna sada hairaga nasana yana piro haiduna aina request tawjari lotsinuna thamliba nangi thamoido aingonda piro sana